ngasi numida wairam phongkiba tuan tuanba manipuri se phongsing amasum thokiba thodo wathoksingdagi maru oibe I pauksing khongasaraga manipur top channel gi maikedi gi miyamna thamjigi ahanbada miyamna yabadagi BJP na mai pakpani sarda manipur bharatiya janata party BJP na mathang karakwa si party si bomadi party si gi lenga ku miyamna yabadagi ni haina BJP manipur pradesh ki president e sardana phongdokre Mana makatana hai handaki election asidadi mamangda amukta kakhidriba mafam singnasu party asina mai pakna puthokpa ngamle masina takpani manipur prajana BJP amadi lenga asina pangthokliba thabak singbu thajabire haina takpani manipur da BJP na majority fangani haibisi thajai sidni phugi mathakta BJP na fangani haina panaba natana election asida party asigi mayoknabada leiba achoba party singsu maithiba piba ngamle amasum thamkiba pandam adu fangle haina lawi haina su makna phongdoki maraksida chief minister en Biren gi yumda achoba harau tayambagi thorom pangtho paukre chief minister en Biren ma ki rival congress candidate P Sharachandra dagi bot lising saurakna lising taragani palom henduna sauna mai pakhibani north east ki manungna manipur asi BJP gi oiba marataba mafam ama thamna bo honabada ngamdana lakhibani english singani ga taraga tret ki poll congress na single largest party wena karabasu BJP na atop party singa sungsina duna sarkar semkibani amaromdana BJP khaktagi laingak oirabadi manipur dagi suksoi soidana afaspa lathokna ba center da taksingani Biren lakliba sai manga sida BJP khaktagi laingak pairabadi manipur dagi suksoi soidana afaspa lathokna ba center gi lusingba singda taksingani haina minister Biren phongtokre Taragani to Shuba Manipur Legislative Assembly Mikal Gingasi for Lauktopada Hangang Acid BJP gi Mirep Wikiba Nongtombam Bere and Mikal Mai Papagi certificate Laura Matung Set Minister na Palmishing the High Aina Bot Kabamadi BJP Ayamba Miamna Takat Pirakwa Sinatakpadi Lenga Sina Tauzari Tabakarada Singamasum Tampaki Miamna Penbire Habitakle Loinana Naha Singi Tabak Piva Nupi Singi Pibam Pakat Hangani Loinana Prime Minister Narendra Modi gi Yamna Fazaba मंत्र सबका साथ सबका विकास सबका विश्वास सबका प्रयास ना अमुक हना BJP ने मेजोरिटी वेदन पार्टी इसने लेंगाक सेम नबेगी खुदोंग चाबतु लाखनी मखाताना मंत्र असित थाजब थमदुना मियाम खुसम नरग लेंगाक असिना थबक तौगनी लोइनना मणिपुर मियाम गी तौबिमल सुकाउजरोय थबकन उलगा मियाम गी थबक तौबंग अम ओइजगे हाइखि पाउमिसिंग हंगबो वांगी पाखुम पीरेदुना हाय मिखलसी BJP ने निफुमक फंगद्रबसु कुंथ्रागी मथक्तदी सोइदना फंगनी BJP di transparent oina thabak toba miyam khusam naraga satminaba corruption gi sang hantaba aduguma party BJP ga satminagani haujimaki oina lakadoriba sahi manga sigi chief minister hauju phawbi oina lakthoktre madu national leader sing na soidana lakthorakani thawong asi BJP yamna fajaba amanaki ngarang dagi hauna Guwahati da MLA mayam ama lengak semnaba kem tawba haure Hairi basigi matang na hangbo wangi pakhum pireduna chief minister na hai adugumba amata leite mikhal laukthoktri bana MLA sing mafam asida loina leiri masida pangtha thajabiru nu sohaiki chief minister hai atai party sing na makoina phangani khanba sit masing dagi yamna khena na phangbo yauri bisi makoi gi asoi bana ni haibisu ngamde masi miyam ga naksinaba ngamhodaba candidate sing oigani masi phangani phanglo habisi election ni sapsaba haiba ngamanati hainasu phongdokhi amaromdana aina tam anirak mikhal mai pakpas kendra gi miyam dra karbar tawbusing dagi kalhobani rameshwar aina tam anirak suboina mikhal mai pakpas kairau kendra gi miyam dra karbar tawbusing gi makuttagi kalhobani haina kairau acida BJP gi ticket mai paklaba lauremam rameshwar na permission phongdokre Taragani to Shuba Manipur Legislative Assembly Mikal gi ngasi fall laukthokpada kairau acida BJP gi ticket mirep oikiba Rameshwar na mai pakgi certificate lauraba matung permission hangbagi wang pakhum pireduna hai ngasi aina Mikal da mai pakpa si yamna nungai masi kendra gi miyam na ehaku sogot pibedagini Mikal sida mai paklabanina makatana kairau gi mihut oirakpa sida kendra si lairabana yamana makoi gi phibam phagat hanana ba thorang paikhatna bo honagani Mikal sina aina paramba bot masing dagi hena fangki masi miyam na ehakpu hena thajaba leibedagini masigidamak miyam bu thakali kendri oina warhau sing haibidi lambi thong maru oina sitmilon fagat hanba nupi sing amadi na sing da henba miyeng changani kendra sida lairaba leibising hochinduna mateng pangani mamang nusna sing na lairaba kya mateng pangkiba lekhi aduna handak su kendra sida lairaba ma hek leibida na singaloina na hopsinduna mateng pangna bo honagani so hairi amaromdana Congress na sauna mai thibisi miyam gi raini taram oi Rahul Gandhi
Mikhal asida Congress na sauna maithibasi miyamgi raini tarana oi haina Congress leader Rahul Gandhi na phungdokre tha ni sumna pangthorakhiba state manga gi state assembly election gi fal ngasi lauthokhibaga loinana state manga makta Congress na sauna maithikiba asida Congress lusingbu Rahul Gandhi praja gi aningbada yaje haina phungdokre Rahul Gandhi na ngasi nungthil Twitter thagalakpa warol hai praja gi aningbada yaje praja na yaduna mai paklaba singbu yaifa mongol pijari Congress worker amadi volunteer khudima pusu makoina yamna kana kathopga loina na khona bikibagi damak thagat phungdokli masidagi aikhoina tamhorisi amadi Bharat ki miyam gi damak makhata na seba tawkisi haina thagalaki exit poll dasu Congress asi handaki election asidadi yamna awaba mayukna gani haina su phungdokhiba laikhrabani UP da BJP na sauna mai pakhi aduga Punjab ta AAP na sauna mai pakhani Uttarakhand Manipur amadi Goa dasu Congress sauna mai thiki Sonia Gandhi na election falga mari lainana mi pampangtuki Rahul amadi Priyanka Gandhi miyam gi tamak thabak tawba leptana ba amadi Congress amuk hana halakhigani haibagi thajaba thamki haina su paus na phungdorakli makasa tarakpoina to papamana laingak sembadi yawba yawdaba haibadu nganmalli Asauddin lakaduri bisai manga gi tama sida JDU gi laingak sembada yawgadra yawroidra haibadu haujumaki oina nganmalli haina mikhala sida jiribam AC gi oina mai paklaba Asauddin na phongdokre Manipur Legislative Assembly mikhal gi fal lauthokpa jiribam AC gi oina JDU gi ticket mikhal thengnakiba Asauddin mai pakgi certificate lauraba matung pawmising na hangbo wangi pakhom piradun hai mikhal sida aina mai paklabani na aina ihan hanbo oina kendra sigi lambi thongda miyeng thamgani handaki mikhal sida aiga lambanariba miyoibadagi bot masing yamna helaga kagane haina parambani adumakti yaukidre adubu mikhal sida aina margin name na mai paklabasu mapuna sanbibani lawi hainisu paus na makatana su phungdurakli amaramdana budget ningthina implement tawnabagi damak sarkar na yamna kanaraba input amasum suggestion sing phangki ngasi Prime Minister Narendra Modi na DIPAM gi budget kamari lenana lauthokhiba sing adu khananaba webinar da wangangkhre masi PM na wangangkhiba budget kamari lenaba taraga mathoi suba webinar oiri PM na Education, Rural Development, Agriculture, Defense, Health, DPIIT, PSA, MNRE, DEA amasung DIPAM gi Mantri Singa Mari Lainaba Budget Sing webinar da saruyaki Kendra gi budget English singani ga kungani thoida leba sigi economic growth ki matang na masumai khoi gi miyam gi yaifanaba thorang kaya marum lakthoki webinar sing asi budget ki momentum asi lengdana thamnaba masum asi implement tawada stakeholder punamakta mapu ama oibigi wakhalon powananaba pannamga loinana pangthoki haina supaus na palakli Loisilakpoina to pamaru iba pawang tanga memra thamjage Chief Minister N Biren ma ki naknaba Congress ki mirep tagi lising taraga nipan ga sani ga humdraga mato henduna mai pakle nungthil pung mari makai fawada BJP na sit kuntra Congress ki mari JDU gi taru NPP gi manga NPF ki manga KPA gi ani amadi independent ani mai pak heba paw musunga si phong ki ba nui dawana phong si phong sing na maru iba paw moina headlines when phongli tangka ani thokna February kun ga nipan amasum March mangada pangthokiba taragani thoi suba Manipur Legislative Assembly mikhal gi bot masing thibanga si ayuk pung nipan dagi district headquarters sing security gi akan section thoranga loinana bot masing thiba hoki pauksi asina ngasi nungthil pung mari fawgi manungda phangba pawgi matung inadi hauju fawbada mikhal thengna kiba political party singi manungda BJP ne sit kuntra phanguduna mangjin thana sali BJP gi oina mai pakraba mirep singa dudi 2 Hengang Kendra da Chief Minister N Biren 3 Kurai Kendra da L Susindro 5 Thungju Kendra da TS Bisorjit 6 Kairau Kendra da L Rameswar 7 Andro Kendra da KS Syam Kumar 10 Oripo Kendra da KS Ragumani 11 Sagolban Kendra da RK Imo 13 Singjamai Kendra da Y Kemsan 14 Yai School Kendra da TS Chaitrapata 16 Sekmai Kendra da Hais Dingo 18 Konthaujam Kendra da Dr. S Ranjan 19 Pasoi Kendra da S Kheba 20 Thabal Kendra da K Syam 21 Nauria Pakhanglak Kendra da S KB 23 Mayang Imphal Kendra da K Robindro 24 Nambol Kendra da TS Basanta 26 Bisnupur da K Govindas 26 Thanga Kendra da K Robindro 29 Kumbi Kendra da S Prem Chandra Singha 33 Hero Kendra da TS Radesham 34 Wangjing Tenta Kendra da P Brojen 36 Wabagai Kendra da Usam Deven
38 Hianglam Kendrada Dr. Y Radesham, 41 Sandel Kendrada SS Olis, 42 Technopal Kendrada Letpau Hokif, 50 Kangpokpi Kendrada Nemsa Kipgen, 54 Nungba Kendrada Dinganglung Gangmai, 56 Thanlon Kendrada Bungzagin Balte, 57 Henglep Kendrada Lengzamang Hokif, 59 Saikot Kendrada Paulen Lan Hokifni. Atai bot masing thibigi thabak sathariba kendra kayasu BJP na lit tawduna satli hari aduga Congress ki oina nungthilpung mari fawbad mere manga mai pakhre mikal mai paklaba mirep singa dudi 1 khundrakong kendra da TS Lokesor 31 Thabal kendra da O Ibobi 32 Wangkhim kendra da K Megasandra 35 khangabo kendra da O Surja Kumani JDU gi oina nungthilpung mari fawbad mirep taruk mai pakhre mai paklaba mirep singa dudi 9 Thamaiban Kendrada Case Joy Kishan 15 Wangkhai Kendrada TS Arun Kumar 30 Lilong Kendrada Abdul Nasir 40 Jiribam Kendrada MD Asabuddin 55 Tipaimu Kendrada Ngursanglur Sanate 58 Chusampur Kendrada LM Khawtaini NPP gi oina sunung thilpung mari faw gi manungda mirep manga mai pakle haina lathokre mai paklaba mirep singa dudi 4 Ketrigau Kendra Sheikh Nurul Hassan 22 Wanggo Kendra Case Loken 27 Moirang Kendra Tesh Santi 49 Tadubi Kendra N Kayasi 53 Tamenglong Kendra Zemhenglung Panmaini adugi NPF ki mirep manga nungthilpung mari fawbada mikal da mai pakre mai paklaba mirep singadudi 43 Fungyer Kendra Laisio Kaising 44 Ukul Kendra Ram Muiba 45 Singai Kendra gi Kasim Kasu Amasam 48 Mau Kendrada Losi Dikho 52 Tamaida Awangbung New Maini Loinana Sit Ani Dasu NPF ki Mirepna Lit Tauduna Satli Aduga Taraganitoi Kaisamtung Kendrada Independent Mirep Oina Mikhel Thengna Kiba Nisikanta Sapam Independent Mirepta 51 Saitu Kendrada Haukolet Kipgen Mai Pakre Amaramda 46 Saikulda KPA gi Mirep Kimni Haukip Rangsing Amasum 60 Singat Kendrada KPA gi Mirep Sinlun Thang Mai Pakre BJP gi Nupi Mirep Ahum Thagatpada Nupi Ani Makhoi gi Naknaba Lamba Mirep Singdagi Yamna Henduna Mai Pakki Basisu Asauba Mai Pakpa Amani Hainasu BJP gi Lusingba Singna Phongdorakli Mikhalda Maithi Banang Horaba Masak Naiba Mirep Singi Manungda Manipur Lenga ki Agriculture Minister Oibitana Wangoi Kendrada BJP gi Mirep Oiriba Oinam Lukhoi All India Congress Committee ki Working Committee ki member Oiribada Natana Nungba Kendrada Congress ki Mirep Oiriba Ngaikhangam Gangmai Nambol Kendrada Congress ki Mirep Oikipa Manipur Pradesh Congress Committee ki President Oiriba Namairapum Loket Manipur Lenga ki Deputy Minister Oibitana Tana NPP ki Vice President Yumnam Joy Kumar Amasum NPP Manipur ki Working President Langpulapam Zentu Kumar Panbayai Loinana Handak Pangtukiba Mikalasida Lang Thabal Kendrada Congress ki Mirep Oikiba Veteran Politician Okram Joy Maithi Kre Hainsu Pausna Makhatana su Phongdorakli Amasum Thajanengoi Maphamdagi Phangbu report amanasu myam BJP gi hauji 30+ ki mathakta Board Kare Happy Paul Musulari Mam Aduga Sapsaba confirmation Pangakan Mam Takasarake Luna na N Biren Bu Amukhana Sip Minister Oibigi Yabigi Tazaba Yamna Wang Lady Hairi Ngasi Haidokiba Mikhal Gifald BJP na Yamna Sauna Mai Pakwa Sigi Pauta Prime Minister Narendra Modi Union Home Minister Amit Samadi BJP Gata Lusing Musingna Harau Nungaiba Phongdokre Luna Manipur BJP Kaktagi Lenga Amathamduna N Biren Bu Amukhana Sip Minister Ohaningbigi Apamusu Center gi Lusing Musingna Phongdorakli Pausi asina phangba paugi matung ina Sip Minister N Biren handaki mikhala sida achauba lamba oikiba NPP dadi sungsat satminararoi NPP nataba atai wakhal manaba party singa punduna lengak semba yabigi oithokpa leirakpa matamdasu wakhal manaba political party singa si khumjinduna BJP ga amatta oina satminabagi apamsu phongdokre amaramda ngasi numidangdagi hauna BJP gi mai paklaba mirep sing amatta oina punsinbagi thabak sataba hokre BJP gi MLA ayambana N Biren bu amuhana Sip Minister oihaningbagi apambadu lei haibisu utkre Pausin hai handak BJP na yamna sauna mai paklakliba si COVID-19 pandemic ki awaba yamna sauna mayu naringai NPP nasu BJP lengak thugai na bu honarak palonena BJP manungdagi su Sip Minister sindokna bagi akan belal sangsilakpada haina su paus na makata na palaklibani amaramda na college tamliba mahiroi amadagi ganja kg 2.3 police na fare Deradun gi
ꯁꯦꯂꯥꯏꯀꯨꯏ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯀꯣꯂꯦꯖ ꯑꯃꯗ ꯃꯍꯩ ꯇꯝꯂꯤꯕ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯒꯟꯖꯥ ꯀꯦꯖꯤ 2.3ꯒ ꯀꯣꯟꯅꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯗꯦꯔꯥꯗꯨꯟꯒꯤ ꯄ꯭ꯔꯦꯝꯅꯒꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯂꯥꯏꯁꯪ ꯃꯅꯥꯛꯇ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯍꯩꯔꯣꯏ ꯑꯗꯨꯅ ꯌꯣꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯄꯨꯂꯤꯁꯁꯤꯡꯅ ꯊꯣꯝꯖꯤꯟꯗꯨꯅ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯐꯦꯟꯔꯥꯡ ꯗꯦꯕ ꯕꯔꯃꯥ ꯀꯧꯏ ꯂꯩꯐꯝ ꯋꯦꯁ ꯇ꯭ꯔꯤꯄꯨꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯕꯣꯔꯥꯈꯇꯥꯜ ꯚꯤꯂꯦꯖꯇꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯗꯦꯔꯥꯗꯨꯟꯅ ꯀꯣꯂꯦꯖ ꯇꯝꯗꯨꯅ ꯂꯩꯕꯅꯤꯁꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯍꯧꯖꯤꯛ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯦ ꯏꯝꯐꯥꯜ ꯏꯁꯇ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯦ ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯇ ꯃꯃꯜ ꯍꯟꯊꯔꯦ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯗꯤ ꯍꯥꯟꯅꯒꯤ ꯃꯃꯜꯗꯒꯤ ꯍꯣꯡꯗ꯭ꯔꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦश ꯃꯃꯜ ꯍꯦꯟꯅ ꯒꯦꯂꯦꯠ 80 ꯍꯦꯟꯒꯠꯂꯦ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗꯗꯤ ꯃꯃꯜ ꯍꯣꯡꯗꯦ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯇ ꯄꯩꯁꯥ 13 ꯍꯦꯟꯒꯠꯂꯦ ꯕꯤꯁꯅꯨꯄꯨꯔꯗ ꯄꯩꯁꯥ 10 ꯑꯗꯨꯒ ꯏꯝꯐꯥꯜ ꯋꯦꯁꯇꯅ ꯄꯩꯁꯥ 5 ꯍꯟꯊꯔꯦ ꯗꯤꯖꯜꯒꯤ ꯃꯃꯜꯅ ꯏꯝꯐꯥꯜ ꯏꯁꯇ ꯄꯩꯁꯥ 13 ꯍꯦꯟꯒꯠꯂꯦ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔꯗꯅ ꯄꯩꯁꯥ 9 ꯏꯝꯐꯥꯜ ꯋꯦꯁꯇꯅ ꯄꯩꯁꯥ 5 ꯍꯟꯊꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦशꯇ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯄꯩꯁꯥ 33, ꯗꯤꯖꯜꯒꯤ ꯃꯃꯜ ꯄꯩꯁꯥ 32 ꯍꯦꯟꯒꯠꯂꯦ ꯅꯧꯅ ꯃꯃꯜ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯁꯤꯅ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃꯒꯤ ꯃꯃꯜ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯨꯄꯥ 99.77 ꯏꯝꯐꯥꯜ ꯏꯁꯇ ꯂꯨꯄꯥ 99.96 ꯏꯝꯐꯥꯜ ꯋꯦꯁꯇ ꯂꯨꯄꯥ 99.77 ꯅꯤ ꯑꯃꯔꯣꯝꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦशꯇꯅ ꯄꯦꯇ꯭ꯔꯣल ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 97.17 ꯄꯤꯔꯦ ꯗꯤꯖꯜ ꯂꯤꯇꯔ ꯑꯃꯒꯤ ꯃꯃꯜ ꯕꯤꯁꯅꯨꯄꯨꯔꯗ ꯂꯨꯄꯥ 94.21 ꯏꯝꯐꯥꯜ ꯏꯁꯇꯅ ꯂꯨꯄꯥ 84.39 ꯏꯝꯐꯥꯜ ꯋꯦꯁꯇ ꯂꯨꯄꯥ 84.21 ꯑꯗꯨꯒ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦशꯇꯅ ꯂꯨꯄꯥ 85.13 ꯄꯤꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ